Union government na Manipur si India ki saruk ama oina louba mahutta makha ponduna madi mapan tangduna hingba state ama oina uri Manipur si achawba lamdam amagi vessel state ama oina louba yaroi state asida leiba asigi citizen singda constitution na piba hak amasung chaba atung adu phangam thuri ga na ma se portor pongi ba ko adu da ko di hojik si ko na jin India na ekoi ji kari ne yingi ga si sona ma asidi koi akhang ai lebi ba dugumba asigi intellect lebi me amjina asigi leiba topic sigi wana tana from says ai koi na India da marju tong matung sahi ko sangna sahi 70 years ne ai koi na India ki manim khatam leba mar matung da India de koi na marju tong matung da asi ba da thengkhang na war ko me amni manung da se impan me gonda over prison sabire lambi thong khar sembire adagi koi tongan ba secretary mini secretary 21st century matam da to state ka matam da mini secretary kai si di ngasi dagi na sahi kya gi mangda to state sing sabal loire adu hendo tona guwahati ka ti over prison sing thi gam drabani adu ai khoi da di ngarang na han da 21st century ki matam si da assembly no ma sarakan da kare ni pham ga thok to ho ngai ne ba ko si assembly hall na ma saba operation saba natraga nang sai khoi assembly ki phajam ma bala sangam mandir ma saba lambi thong khara sem bai ji si India na khoi bu nungsi bagi tawbune ha bagi power to tu ya si to ma gi normal ma gi state ma gi wena piom to pa center ni yang to pa to ma gi normal mang yo jo port ma ne ko ado simak tawra kan dai khoi na khoi Manipur state ki damak da kana basu an pira bani si tawra bani sa tawra bani gan ha bu di sona ma du di khoi kitang फजब वाले को हजी कई फिल्म सिदे कोनी जेमतम दा kana kana political leader kana boy assembly lawnam matam da ha mamang da kogi medicom do kogi parliament membership en pukal du di ga na law ba tu to da to am law ko am tai ko madu pukhat pi banati ba medicom na India ki da makta represent to kan da man lowli ba thodang do man uli ba thodang do madu pihom to India ki mana do ne mo pibi do ko adu mo ne to bi ha ba do ko yaro e ko to bi re ko jukai dina adi pithribi ki oina malem yona leba khudi makki manungda sports ki line da masak tapang ngami ba dugumba medicom da na to to lai ko ki mayama ko ki bekti anu ki Manipur ki ima lewa Manipur ki lai ba ningon mayama pipa mayama pipa mayama sana gi maram da India ki mamai India ki oi ijat thangat na ta iba kulli ba tawri ba mayam do madu thangat credit goes to any one person credit goes to India ki leriba player ni India masani na ngasi sakta ipoto adugumba awang thaki ba India ki platform ma malem gi leba khuding makki mangda sakta pang ngami ba kangbu sunu phangi mai mana do India ki lenga na kari piro ona to ha du maju khangbi yo ha ni do ko hajen podo mado mi du no khona jero gi mai mi du no khona jeri du gi magi thona credit goes to do mado India ko men do masak khang wen pi bane adu politically equate to bibani equate semga bibani saga bibani ga haidara gadi madudi sagi poto karom sakre ba ko adudi tasena miduna wazra iba miduna wazra riba miduna khora jariba miduna labor hal na sagi malem gi leimaida angta nje no phona riba magi ba kan do koi ka thona do madugi ba kan do kino honor to widawni khoi lok kane ba ko ana Manipur da yeng meng si hiram khuding mo sothari kano imphal mayon se particular imphal mayon imphal kano dagi na koi kangla mamang dagi na magi ko ba radius ma se Thogwan side ta kilometer 30-40 Moirang side ta kilometer 30-40 adagi Imphal west ki area da kilometer kumbutra Imphal east ki area da kilometer 30 ukul lambi da sigi area khara ji sakot la kanda sigi area khara ji lambi na la kanda ekoi na Manipur sakot la habdi yagi ro eba sene hamko aji Manipur da chol nda ba thodo mayama han masagi le jero historical place mayama ko mang ba yadaba adugumba mafum kayama adagi halaman thamira madugumba magi boundary area then tahoning ba mayam ko gi history gi na ki culture gi everything khuding singa si bawo da India gi le balu sing basing singa si bawo da kan ni ai tawbi de haba mokti nate adu tahoning ba chang dagi tawhum to ko chang dagi khoi yau no tawu du ding si mokti tawu do gi ba mi khoi ta ba je masin nuai te ba ko aduna hajik le film je ila hajening si kano sana hemam hajik le film je ekoi gi rishikant gi mihat ekoi nasi sentagi lengak na lokal iba tigal iba sagi inquiry tawri ba thakudi maksi pen bo ide na hiram khudi mak ko hajening di center gi luching basing na Manipuri yeng meng sidi ekoi thedokna ka sai kare hainai koi da sai gi
ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠꯁꯤ ꯏꯟꯇꯦꯟꯁꯟ ꯑꯃꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯟꯁꯄꯤꯔꯦꯁꯤ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯑꯃꯅꯤ ꯂꯧꯇꯨꯅꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯣ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯀꯣ ꯉꯁꯤꯐꯥꯎꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯈꯪꯕ ꯄꯥꯝꯃꯤ ꯀꯣ ꯉꯁꯤꯐꯥꯎꯗ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯆꯪꯁꯤꯜꯂꯤꯒꯦ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯣ ꯔꯤꯁꯤꯀꯥꯟꯇꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯀꯦꯝꯄꯁꯇ ꯃꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯃꯜ ꯕꯥꯕꯨ ꯀꯣ ꯑꯗꯩ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯖꯤꯔꯤꯒꯤ ꯏꯟꯁꯤꯗꯦꯟꯗ ꯊꯣꯛꯈꯤꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯃꯗꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯁꯝꯇꯥꯏꯝꯁ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯅ ꯁꯝꯇꯥꯏꯝꯁ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯀꯥꯏꯅ ꯍꯦꯛ ꯉꯥꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯀꯣ ꯁꯅꯥꯏꯃ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯂꯩ ꯀꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯕꯅꯤꯀꯣ ꯁꯅꯥꯏꯃ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯃꯦꯛꯁꯤꯃꯝ ꯂꯤꯗꯔ ꯈꯔꯅ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯒꯦꯕ ꯁꯦ ꯖꯤꯔꯤꯒꯤ ꯍꯥꯠꯈ꯭ꯔꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯈꯥꯛꯇꯅ ꯉꯁꯥꯏꯒꯤ ꯍꯥꯠꯈ꯭ꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠ ꯑꯦꯛꯖꯥꯝꯄꯜ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠꯁꯤ ꯑꯐꯣꯡꯕ ꯃꯤꯍꯥꯠꯅꯤ ꯁꯤꯗ ꯖꯁꯇꯤꯁ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯗꯅ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯕ ꯌꯥꯔꯤꯕ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯗꯅ ꯀꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯦ ꯀꯔꯝꯕ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯦꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯈꯨꯗꯝ ꯑꯣꯏꯅ ꯁꯤ ꯄꯣꯄꯤ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯒꯗ꯭ꯔꯕ ꯃꯣꯏꯗ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯦ ꯀꯔꯝꯕ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯇꯧꯔꯤꯕ ꯂꯥꯟ ꯇꯧꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯀꯣ ꯃꯤ ꯍꯥꯠꯂꯒ ꯒꯦꯡ ꯔꯦꯞ ꯇꯧꯔꯒ ꯃꯤ ꯍꯥꯠꯇꯣꯛꯑꯒ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯅꯩꯈꯥꯏ ꯇꯧꯔꯀꯥꯟꯗ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯒꯗꯣꯏꯁꯦ ꯀꯔꯤ ꯒ꯭ꯔꯥꯎꯟ ꯍꯥꯏꯒꯗꯣꯏ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯄꯤ ꯊꯥꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯐꯥꯕꯤꯔꯨꯔꯅꯨ ꯀꯣ ꯑꯗꯨꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯅꯣꯡꯃꯩ ꯄꯀꯥꯞꯇ ꯀꯥꯞꯄꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯇꯧꯕꯤꯔꯣ ꯀꯣ ꯑꯗꯒꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤꯁꯦ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯄꯣꯄꯤ ꯊꯥꯔꯤꯕ ꯗ꯭ꯔꯒ ꯊꯥꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯇꯧꯕꯤꯔꯣ ꯀꯣꯏꯁꯟ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯔꯛꯈ꯭ꯔꯦꯕ ꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯀꯔꯤꯒꯤ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯑꯝꯇꯪ ꯑꯗꯨꯝ ꯍꯥꯟꯅ ꯅꯩꯅꯕꯤꯌꯣꯕ ꯑꯗꯨꯒꯤ ꯀꯣꯁꯇꯨ ꯄꯨꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯅꯦꯕ ꯉꯁꯤ ꯄꯥꯔꯂꯥꯃꯦꯟꯇ ꯑꯩꯈꯣꯏꯅ ꯍꯪꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯔ ꯏꯁꯨ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯊꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯍꯥꯏꯇꯥꯔꯦ ꯏꯊꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕꯤꯌꯣ ꯃꯌꯥꯝꯅꯁꯨ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯀꯔꯤꯒꯤ ꯍꯧꯔꯛꯄꯅꯣ ꯗꯦꯠ ꯏꯊꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯗꯃꯛꯇ ꯉꯁꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯐꯖꯕ ꯄꯥꯏꯕ ꯑꯐꯕ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯤꯁꯇꯤꯀꯦꯠ ꯅꯣꯡꯃꯩ ꯑꯐꯕ ꯃꯌꯥꯝ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯁꯤ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯃꯣꯏꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥ ꯈꯔꯗ ꯉꯁꯤ ꯄꯥꯛꯇꯛꯅꯅ ꯄꯣꯄꯤ ꯊꯥꯔꯒ ꯉꯁꯤ ꯇꯧꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯌꯣꯕ ꯁꯅꯥꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯒꯦꯕ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯕ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯅꯩꯅꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯕꯅꯣ ꯀꯩꯗꯧꯕꯒꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯤꯅ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯌꯦꯁ ꯅꯨꯡꯁꯤꯅꯕ ꯄꯤꯁ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯆꯒꯗꯧꯕ ꯄꯣꯠ ꯑꯃꯅꯤ ꯀꯣ ꯂꯥꯛꯆꯒꯗꯧꯕ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯊꯥꯗꯧꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯃꯃꯤꯡꯉꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯂꯩꯕꯗꯣ ꯀꯩꯅꯣ ꯁꯅꯥꯍꯦꯃꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕ ꯑꯃ ꯊꯥꯗꯧꯒꯤ ꯋꯥ ꯀꯟꯅ ꯉꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯦꯜ ꯑꯃ ꯈꯪꯅ ꯍꯥꯏꯔꯦꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯄ ꯊꯥꯗꯧ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯂꯥꯛꯄ ꯊꯥꯗꯧꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯤꯕ ꯅꯠꯇꯦ ꯃꯩꯇꯩ ꯀꯤꯗꯦ ꯃꯩꯇꯩ ꯎꯅꯕ ꯆꯠꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯂꯨꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯜꯂꯛꯑꯀꯥꯟꯗ ꯁꯨꯝꯅ ꯀꯩꯅꯣ ꯇꯧꯕꯤꯒꯗꯧꯕ ꯏꯔꯥꯡꯁꯦ ꯁꯨꯝꯅ ꯀꯩꯅꯣ ꯇꯧꯕꯤꯒꯗꯧꯕ ꯀꯩꯅꯣꯁꯦ ꯈꯨꯗꯣꯡꯊꯤꯕꯁꯦ ꯀꯅꯥꯅ ꯃꯁꯤ ꯈꯪꯕꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯗꯕꯅꯦꯅ ꯍꯥꯏꯌꯦꯅ ꯃꯥꯅ ꯑꯩꯈꯣꯏ ꯀꯣꯔꯠ ꯐꯣꯝ ꯑꯩꯈꯣꯏ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯑꯅ ꯁꯨꯝ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯎꯔꯒꯦ ꯉꯁꯤ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯦꯅꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯌꯨꯠ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯔꯦꯜ ꯃꯌꯥꯝꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯁꯤꯟꯅꯈ꯭ꯔꯦ ꯑꯥꯔ ꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯁꯤꯟꯅꯈ꯭ꯔꯦ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯀꯅꯥꯅ ꯑꯣꯞꯁꯟ ꯄꯤꯔꯤ ꯀꯅꯥꯅ ꯉꯁꯤ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯉꯁꯤ ꯑꯣꯟꯅꯗꯕꯅ ꯀꯣꯀꯣꯃꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯅ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯆꯪꯕꯗ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ
ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯀꯅꯥꯅꯅꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯇꯧꯗꯣꯏꯁꯤ ꯀꯅꯥꯅꯅꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯀꯅꯥꯅ ꯇꯧꯗꯧꯅꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯤ ꯀꯅꯥꯅ ꯇꯧꯗꯧꯕꯅꯣ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅ ꯇꯧꯒꯗꯧꯕꯅꯣ ꯀꯩꯗꯧꯕꯩ ꯇꯧꯒꯗꯧꯕꯅꯣ ꯑꯗꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯀꯩꯗꯧꯅꯔꯨꯕꯒꯤꯅꯣ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯤꯅ ꯀꯩꯗꯧꯅꯔꯨꯕꯒꯤꯅꯣ ꯍꯥꯏꯕ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯥꯔꯠ ꯕꯥꯏ ꯄꯥꯔꯠ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕꯁꯨ ꯂꯩ ꯑꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯁꯝꯊꯤꯡ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯀꯟꯁꯄꯤꯔꯦꯁꯤ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯅꯥ ꯍꯤꯃꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯉꯝꯃꯦ ꯆꯤꯡꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯀꯣ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯃ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯃ ꯀꯣ ꯑꯩꯈꯣꯏꯒꯤꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣꯀꯣ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯄꯣꯠꯁꯨ ꯌꯥꯝ ꯀꯟꯐꯥꯔꯝꯅꯤ ꯑꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯈꯔꯅ ꯔꯥꯖꯅꯤꯇꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯁꯥꯊꯤꯕ ꯂꯤꯂꯥ ꯑꯃ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗ ꯉꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯃꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯟꯇꯔꯒꯤ ꯄꯥꯔꯂꯥꯃꯦꯟꯇ ꯉꯁꯤ ꯄꯥꯔꯂꯥꯃꯦꯟ ꯃꯐꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯦꯛ ꯂꯥꯅ ꯊꯝꯕꯤꯔꯤꯕ ꯃꯐꯝꯁꯤ ꯌꯥꯝ ꯐꯩ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯦꯝ ꯄꯤ ꯑꯃ ꯑꯣꯏꯅ ꯀꯣ ꯇꯁꯦꯡꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅ ꯎꯕꯤꯔꯤ ꯀꯣ ꯀꯔꯤꯅ ꯈꯟꯕꯤꯔꯤ ꯀꯥꯏꯅ ꯉꯁꯤ ꯀꯣꯏꯁꯟ ꯑꯦꯔꯥꯏꯁ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃꯅꯁꯨ ꯍꯪꯖꯔꯤ तसेंना सेंटर की लुचिंग मसिंग नंगासी मणिपुर से करी है उबीरी करी है खनबीरी को कोई हंगबे ले फ्रॉम लास्ट डेकेड खरा सही खरा मतंग दा मणिपुर दा कांग्रेस सु ओइसनु बीजेपी सु ओइसनु सेंटर की लुचिंग मसिंग ना मखौ पोंपोर ngang इबा खोगी लेरिबा पॉलिटिकल सेंटर की अदुगुंबा पॉलिटिकल लीडर मयाम ना ngasi ngang मयाम जे अदु नेशनल पॉलिटिकल पार्टी की अदुगुंबा लीडर मयाम ना ngang मयाम फिर हंजनिंग जे करी तौबी खा लिसन पीबीओ को मयाम खंगन बियो खोदा अखोइना कांग्रेसना पालिंगाइदा थोंग सारमे अदु इलिसमा बीजेपी ने पालकांदा अदु तौरे हबि इलिसमा अदु की तौनरिबा अनि दुगी कंपटीशन दो मधु मणिपुर नुसीबगिरा मोगी तौहम थो मथौरा नत्रगना मोगी तौहम थो मथौरा मधु वाट प्रजा उनेना रसेबको थोंग अमा सारगा नत्रगना ngसागी कदम संगार बिल्डिंग अमा संगारगा लंबी कोइला खर थारगा लेबा मणिपुर की फरना कोई याफना अखोई थबक तौरबने हाबदुदी दैट इज नॉट मधुदी अखोई सना हेमा को याबा ngमोय को मणिपुर लाइन मसिंग क्या लेरी थबक फंगदब यूथ्स क्या लेरी इश्वरना पे खुदोल दा स्पोर्ट्स की लाइन दा अथोना फरबना हा क्या स्पोर्ट्स की लाइन के दौरी एग्री की लौ सिंगो की लाइन दा कना कना के चथुम फंगद्री nga फाबा की लाइन दा कना कना nga फाबा की चथुम के फंगद्री फजना स्क्रीनिंग तौबियु मयाम ने फजना प्रमोट तौबियु को इकोनॉमी की प्रोसेस फन साउंड हेनबियु पैसा मना काय थोनबियु को नुंगा हेनबियु को अदुगो मयाम दु लाकांदनेबा मणिपुर से पीस एंड डेवलपमेंट लाकांदनेबा मणिपुर से अफबा लेंगा आमा कोइ हाइदुइसे को प्रजा सिंगना ताप ताइना लाइरा हनबा प्रजा सिंगना ताप ताना ngसागी चांगनी फिनिबो हेनबा अदुगो सुना कदन लंबी सेमबा बिल्डिंग साबदुना प्रायोरिटी पे कांदा डेवलपमेंट तौई हाबदुना यारोयबा सना इमाम को मधु डेवलपमेंट नते मधुदी सेंटर ना पिरक चथुम खरदो थबक पे उते यादबनी मधु उतना भरा मतमदा मधु की तहनो मथौने तौरी थबक तो लंबी सेमगा बिल्डिंग खर सारगा नत्रगना को ताई सुतरो चलगा न मधुना चखपने हाबि यागिरोयबा सुना कंदा इपाई साइसी नंग मयाम ngasi करहानी अखोई चला हेंदना को फिल्म तादना चंगनी फिल्म की टाइप लेदना ngasi अवा नोमगी चाक थोंगनबो सेंग चाक लेदना ngasi के दौरे अखोई मई मुप इम यारो ngasi हिंगी पुसी मई गने सुगुम पुसी मई से 21st सेंचुरी मतम से मधु तगदो थोक नतेबको मधु चखप खुदम नतेब अदुना कोइ हाइजनिंग सी तने तरा थोंनै खोइ नैनबदा सेंटर ना ngasi मणिपुर यंग मियंग सिदी अखोइ यामना को अखोइ से करे हाइनी इन अदर सेंस अखोइ मणिपुर से चखप हनिंदबा अफमी थो हनिंदबा को अतोप रिसोर्स खोगी रिसोर्स पर्सन हम खोइ लेहनिंदबा मरमदी मणिपुर दा खोई मतिक चावनी म्याम थोलकपा पैसा पाय मी थोलकपा अफबा खोनी म्याम थोलकपसे मसी मोइदा याम एंजाइटी मोइदा को मसी तौरुरदी को हेंगलाकना फानम ngam खलकान दा मोइना मणिपुर से अदुम सरप्राइज तौगा नमजन लगा पॉलिटिकली मोइ तौ याब खरा नमजन लगा को मी अफबा थोलकपसु बदनाम पिरगा अदुम लोसना होनाबा मी अफबा थोलकपसु अदुम मरम थीरगा अदुम नमजन होनाबा को अदगी खोनी तको थोलकपसु अदुम मरम पिरगा भानाम सेम अदुम नमजन थमकांदा अखोई चखतना अखोइजे चांगनी फिनिबोना थमकान अखोई लेहनमगी पाम पोतने वसी सेंटर को यंग मियंग सी कनो अइ तागली ख केदौ तारे अदai ख केदौ तारे अखोइगी ओइबा अदुगुंबा यामना
ꯃꯇꯤꯡ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯂꯤꯗꯔ ꯃꯌꯥꯝꯁꯦ ꯃꯊꯧ ꯇꯥꯔꯤꯑꯕ ꯀꯣ ꯁꯅꯥꯏ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯕꯨ ꯁꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯇꯥꯡꯁꯤꯗ ꯄꯟꯕꯁꯨ ꯌꯥꯎꯔꯤ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯔꯤꯁꯤꯀꯥꯟꯇꯒꯤ ꯅꯠꯇꯦ ꯃꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯤꯕ ꯆꯩꯊꯦꯡ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯌꯥꯎꯅ ꯀꯣꯠꯄ ꯆꯩꯊꯦꯡ ꯑꯃꯅꯤꯅ ꯃꯁꯤ ꯀꯣꯔꯠꯇ ꯐꯣꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯅꯥꯏꯃꯨꯛ ꯑꯗꯨꯅ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯄꯣꯠ ꯈꯔ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯐꯝ ꯊꯝꯖꯔꯀꯥꯟꯗ ꯁꯦꯟꯇꯔꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯏꯄꯦꯟ ꯄꯦꯟꯕ ꯑꯣꯏꯗꯦ